खोंगलगा खंगने पावसी ngarang nungthil phongkiba pandam pausegi editorial kalamdagi lakhutchabane Manipurda lediba tongan balup kayana April thada pangthokodoriba Lok Sabha gi mikhal pangthokaningdabagi warol leptana phongdoknarakliba warol singa sida haukiba 2023 gi May 3 dagi haukiba kuki singna mitai da landarakpadagi ngasi fauba lepa leitana mitai singda landarakliba sigi waroisin puraktriba fauba mikhal pangthokbiganu haibagi warol sing yaure Mikhal asida karigumba mirep oina songthorokpa tarabade maru koktuna warakani haibagi warol yauba khwairambal-gi kaithel phambi imasingi lupna phongdorokliba wafam adusu haujik loidriba lanasi loisilhalaga mahausa-gi phibamda hanjilaklaba matungda mikhal pangthoknabagi wafam sing ngaktani haiba yai nakal amaromda Manipur-gi Chief Minister nadi March 9 dagi 19 suba Lok Sabha mikhal-gi campaign hauragani haiduna lamdam asigi miyamda laukthorokpagi pausing state asigi miyamna tanaramlagani aduga India gi oina democracy satpa laibak ama oina state asida India gi state ataida pangthoknabagum mikhal pangthoknabagi sem saba haukibaga loinana lamdam asida April thada soidana 19 suba Lok Sabha gi mikhal pangthokpada sizinnagadaba security forcing sem sakibagi warol ECI na laukthokkiba laikhravane asigumba mikhal asida Manipur dagi hena missing yamba yumthangnaba Assam state Lok Sabha sit 19 laibada sizinnagadaba security force dagi Saruk tangkai henna Manipur da tharangnabagi sem sakhiba laikhravane oiragliba phibam asina maram oiraga ing tappa hanjilaktrabasu Lok Sabha mikhal di soidana pangthoklaba yabagi mawongda lairakpagum tawre haujik Manipur da thogliba irang ase India da natana malemgi leiba kaya muktasu khangda batadaba leitrabani haiba yai sigumba state asegi haujik oiriba phibam asida Lok Sabha mikhal pangthoknaba India na honariba asida lamdam asegi mayamna yaningdaba kaya muk leiriba asigi maram India government na khangna Democracy gi machat ama waina mikhal di soidana pangthokhigadra khalle adubu Manipur laingak amade center gi laingak na thogliba lanasi mikhal mamangda waroisin purakpa ngamlabade mikhal pangthokpada lamdam asigi miyamna yaningdaba tawroi haibasi miyamna loina khangnaribane amabu oiro Manipur gi miyamna yaningdrabasu Lok Sabha mikhal lakliba April thada pangthoknaba soidana honaragani haibagi ingitte mikhal da state asida sizindanaba security gi masing lepkhiba sina pikhrabani haiba yai Amaromda ngasidagi na sahi kuntragi mamangda yumthangnaba Assamgi matam adugi CSO singna state aduda akanba irang leiba maramna mikhal pangthoktanaba thingba thamna mikhal di adumak pangthokkiba aduda chada tara yaudana mi khara thoroklaga mikhal da saruk yaduna akanba section thaurangna mikhal pangthokkiba adugumna Manipur da su masing yamlaba security gi akanba section thaurang tawraga mikhal pangthokpada saruk yagadaba mirep sing adugi thamoida kari phawramba yai haiba adudi Khonglaga khangni haiba pawro aduda tare haina khalle nakal amaromdana kaithel imasingna handak Lok Sabha mikhalda mirep oigadoriba sing adu maru koklaga miyam mamangda khongoi nagani haikhiba adu thabak oina pangthoklakadra natraga pangthokpa ngamloidra haiba adusu yengkhiba tare adubu matam amagi nupi lan ahanba amadi ani subagi matamda Manipur gi matam adugi ima ibel sing aduna kallaba British laingaka mungnakhiba adu lakadoriba mikhal asida mirep oigadoriba sing aduna khanthadana Security gi matengna mikhal thengnaba amadi thengnadaba haibadusu yengkhiba tare maram kaya sing asi leiba maramna kaithel ima singna lauthokkiba sing adusu thabak oina pangthokadra pangthokpa ngamloidra haibadusu khonglaga khangani haibaduda leire